ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯍꯔꯤꯅꯣꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯥꯎꯀꯨ ꯄꯥꯈꯪ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯂꯒ ꯑꯉꯥꯡꯗꯨꯅ ꯈꯔ ꯈꯔ ꯆꯥꯎꯔꯛꯄꯗ ꯃꯄꯨꯟꯁꯤ ꯂꯣꯝꯈꯤꯔꯝꯃꯤ꯫ ꯍꯥꯎꯀꯨ ꯄꯥꯈꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯄꯥꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯄꯥꯅꯗꯤ ꯆꯤꯡꯗ ꯍꯦꯛ ꯆꯠꯈꯤ, ꯂꯧꯕꯨꯛꯇ ꯍꯦꯛ ꯀꯨꯝꯈꯤ ꯇꯧꯕꯗꯨꯗ ꯃꯆꯥ ꯃꯇꯣꯝꯇ ꯉꯥꯏꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯅꯥ ꯅꯣꯝꯕꯤꯅꯕ ꯍꯦꯛ ꯂꯩꯔꯛꯇꯕ꯫ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯁꯤꯒꯥꯝ ꯆꯅꯨ ꯀꯧꯕꯤ ꯑꯃꯕꯨ ꯑꯇꯣꯟꯕꯤ ꯑꯣꯏꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯂꯧꯁꯤꯒꯥꯝ ꯆꯅꯨ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤꯅꯤ, ꯐꯠꯇꯕꯗ ꯂꯝ ꯌꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯕꯨ ꯄꯥꯎꯈꯣꯟ ꯁꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯁꯤꯡ ꯈꯥꯏꯕ, ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯇꯧꯕ, ꯐꯧꯁꯨ ꯆꯥꯛꯊꯣꯡꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯂꯧꯔꯨꯕ, ꯄꯥꯝꯗꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ, ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯜ, ꯄꯥꯟꯅꯆꯤꯡꯕ ꯍꯣꯜꯂꯨꯕ ꯃꯌꯥꯝ ꯑꯁꯤ ꯄꯣꯛꯇꯕꯤ ꯃꯆꯥꯁꯤꯇꯕꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯔꯦꯝ ꯁꯨꯕ, ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯋꯥꯔꯦꯝ ꯉꯥꯡꯕ ꯑꯁꯤ ꯃꯉꯥꯏ꯫ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯕꯨ ꯍꯧꯕ ꯂꯥꯛꯄꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯥꯎꯍꯜꯂꯣꯏꯗꯕꯒꯤ "ꯏꯕꯦꯝꯃ, ꯅꯄꯥꯒꯤ ꯄꯥꯝꯂꯧꯗꯒꯤ ꯐꯧ ꯂꯧꯔꯨ, ꯌꯦꯟꯁꯥꯡ ꯑꯣꯏꯅꯕ ꯂꯐꯨ ꯃꯥꯏꯔꯦꯟꯒꯁꯨ ꯌꯥꯎꯔꯛꯎ" ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯕꯨ ꯀꯤꯖꯕꯤ ꯍꯥꯎꯁꯤꯅ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯃꯝꯂꯤꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯂꯧꯕꯨꯛ ꯌꯧꯔꯒ ꯐꯧꯒꯤ ꯀꯣꯛꯊꯣꯡ ꯑꯃ ꯁꯦꯝꯂꯦ, ꯄꯥꯟ ꯃꯥꯏꯔꯦꯟ ꯂꯐꯨ ꯂꯣꯏꯅ ꯌꯦꯞꯁꯤꯜꯂꯝꯃꯤ꯫ ꯀꯣꯛꯊꯣꯡ ꯑꯁꯦ ꯍꯥꯎꯁꯤꯅ ꯃꯁꯥ ꯑꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯨꯞꯄ ꯃꯈꯩ ꯋꯥꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯀꯣꯛꯊꯣꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯥꯕꯇ ꯃꯉꯥꯏꯔꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯃꯥꯇꯣꯝꯕꯤꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯣꯛꯊꯣꯡꯗꯣ ꯊꯥꯔꯕꯗꯤ ꯍꯧꯖꯤꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯑꯃꯨꯛꯇꯪ ꯗꯪ ꯁꯨꯗꯣꯔꯛꯎ꯫ ꯆꯦꯡ ꯉꯧꯍꯜꯂꯨ, ꯃꯆꯪꯒ ꯇꯦꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ"꯫ ꯃꯃꯥꯇꯣꯝꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯁꯥꯎꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯂꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯇꯣꯟ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ, ꯂꯨꯝꯈ꯭ꯔꯕ ꯀꯣꯛꯊꯣꯡꯁꯤꯃ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯄꯨꯗꯨꯅ ꯏꯄꯥꯒꯤ ꯄꯥꯝꯗꯒꯤ ꯏꯌꯨꯝ ꯌꯧꯔꯛꯄꯗ ꯃꯉꯥꯏꯔꯤ, ꯀꯣꯛꯊꯣꯡ ꯐꯥꯎꯕ ꯊꯥꯐꯥꯠꯇ꯭ꯔꯤ, ꯑꯗꯨꯒ ꯐꯧ ꯁꯨꯗꯣꯛꯂꯨꯔꯣ, ꯆꯦꯡ ꯃꯆꯪ ꯉꯧꯍꯜꯂꯨ, ꯇꯦꯛꯍꯟꯒꯅꯨ ꯍꯥꯏꯕ ꯋꯥ ꯑꯁꯤꯕꯨ ꯏꯃꯥꯇꯣꯜꯒꯤ ꯄꯨꯛꯆꯦꯜꯁꯤꯕꯨ ꯀꯔꯤꯅꯣ?" ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ "ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯇ ꯑꯉꯥꯡ ꯅꯪꯅ ꯌꯦꯠꯄ ꯁꯥꯏꯅꯦ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯨꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯨꯔꯒ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯗꯒꯤ ꯅꯥꯃꯣꯏꯅꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯇꯗ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯅ "ꯁꯤꯕꯨ ꯀꯔꯤ ꯑꯦꯟꯁꯥꯡ ꯈꯨꯊꯣꯡꯅꯣ ꯍꯥꯏꯕꯅꯤꯗ" ꯑꯁꯨꯝ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯂꯛꯂꯗꯨꯅ ꯌꯦꯟꯁꯥꯡ ꯀꯣꯠꯅꯕ ꯈꯥꯕꯩꯅ ꯅꯥꯃꯣꯏꯅꯨꯒꯤ ꯃꯀꯣꯛꯇ ꯗꯛ ꯂꯥꯎꯅ ꯁꯨꯔꯝꯃꯤ꯫ ꯅꯥꯃꯣꯏꯅꯨ ꯃꯀꯣꯛ ꯀꯥꯏꯔꯗꯨꯅ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯨꯔꯝꯃꯤ꯫ "ꯑꯍꯟꯅ ꯉꯥꯡꯕꯗ ꯑꯔꯪꯅꯅ ꯈꯨꯝꯕꯒꯤ ꯃꯍꯩꯅꯤ, ꯈꯪꯉꯨ ꯑꯗꯨ" ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯝꯃꯗꯨꯅ ꯃꯃꯥꯇꯣꯟꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯃꯣꯏꯅꯨ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯝꯊꯤꯗꯀꯣ, ꯅꯆꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯁꯦ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯂꯩꯔꯔꯣꯏ, ꯆꯤꯡꯅꯨꯡ ꯍꯔꯤꯅꯣꯡ ꯑꯣꯏ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯅꯦꯡ ꯈꯣꯡꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨ ꯍꯔꯤꯅꯣꯡ ꯑꯣꯏꯗꯨꯅ ꯂꯣꯏꯕꯤ ꯆꯤꯡꯅꯨꯡ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯗꯤ ꯃꯤꯒꯤ ꯋꯥꯕ ꯍꯟꯅ ꯌꯦꯡꯗꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯎꯁꯤ ꯅꯥꯃꯣꯏꯅꯨꯗꯣ ꯐꯠꯇꯕꯤ ꯃꯃꯥꯇꯣꯝꯕꯤꯒꯤ ꯑꯣꯠꯄ ꯅꯩꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯔꯤꯅꯣꯡ ꯀꯧꯕ ꯖꯤꯕꯗꯣ ꯑꯣꯟꯈꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫